ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯅꯨꯡꯁꯤꯊꯣꯏꯕꯤ ꯀꯨꯟꯅꯤꯄꯥꯟ ꯁꯨꯕ ꯇꯥꯡꯀꯛ. ꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ. ꯍꯦꯟꯗ꯭ꯔꯥꯁꯨ ꯐꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯤ ꯆꯪꯉꯛꯄꯒꯤ ꯁꯍꯨꯝ ꯐꯪꯕꯅ ꯃꯃꯥꯏꯗ ꯌꯦꯡꯊꯣꯔꯛꯏ. ꯇꯨꯝꯃꯕꯣ ꯅꯪꯕꯣ? ꯍꯦꯟꯗ꯭ꯔꯥꯁꯨ ꯍꯧꯒꯠꯂꯒ ꯇꯨꯝꯗ꯭ꯔꯤꯗ, ꯗ꯭ꯔꯃꯥ ꯑꯃ ꯁꯨꯝ ꯌꯦꯡꯉꯝꯕꯅꯦ. ꯄ꯭ꯔꯦꯝꯂꯇꯥꯁꯨ ꯃꯆꯥꯒꯤ ꯅꯥꯀꯟꯗ ꯐꯝꯊꯗꯨꯅ, ꯕꯦꯝ, ꯅꯪꯕꯨ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯁꯟꯒꯗꯣꯏ ꯁꯔꯨꯛ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯄꯥꯝꯃꯤꯗꯣ ꯍꯥꯏꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯄꯄꯥꯗ ꯇꯧꯔꯒꯅꯦ ꯈꯟꯅꯅꯕ. ꯃꯥ ꯍꯌꯦꯡꯗꯒꯤ ꯐꯤꯜꯝ ꯁꯨꯇꯤꯡꯁꯨ ꯇꯧꯕ ꯍꯧꯔꯅꯤ ꯍꯥꯏ. ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯄ꯭ꯔꯦꯝꯂꯇꯥ ꯋꯥ ꯉꯥꯡꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ. ꯃꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯍꯦꯟꯗ꯭ꯔꯥꯁꯨ ꯍꯪꯂꯛꯏ. ꯃꯥ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ. ꯐꯤꯜꯝꯒꯤꯗꯨꯅ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒꯅꯦ. ꯅꯪ ꯃꯈꯥꯁꯦ ꯀꯩ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯅꯪ ꯃꯃꯥꯗ ꯍꯥꯏꯔꯛꯎꯗꯅ. ꯃꯥ, ꯑꯩ ꯃꯈꯥ ꯇꯝꯅꯔꯣꯏꯒꯦ. ꯐꯤꯜꯝꯒꯤ ꯂꯥꯏꯟꯁꯤꯗ ꯐꯖꯅ ꯆꯪꯂꯒꯦ. ꯕꯦꯝ, ꯅꯪ ꯄꯄꯥꯅ ꯌꯥꯔꯣꯏꯅꯦ. ꯃꯃꯥꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯅꯪꯅ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯁꯤ. ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯄꯥꯅ ꯅꯪꯕꯨ ꯊꯕꯛ ꯑꯃꯗꯤ ꯇꯧꯍꯟꯅꯤꯡꯕ ꯃꯥꯜꯂꯦ. ꯑꯗꯨꯒꯤꯅꯦ ꯍꯥꯏꯔꯤꯁꯦ. ꯍꯦꯟꯗ꯭ꯔꯥ ꯀꯩ ꯈꯨꯝꯁꯤꯒꯦ ꯈꯪꯗꯅ ꯂꯩ. ꯉꯁꯥꯏ ꯏꯆꯦꯝꯁꯤꯗꯣ ꯑꯗꯨꯅ ꯅꯪꯕꯨ ꯍꯥꯏꯅꯕ ꯂꯥꯛꯑꯝꯃꯤ. ꯅꯪꯁꯨ ꯈꯪꯉꯝꯒꯅꯤ. ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯊꯕꯛ ꯑꯆꯧ-ꯑꯆꯧꯕ ꯇꯧꯕ ꯉꯥꯛꯇꯅꯤ. ꯀꯔꯤꯁꯨ ꯇꯧꯗꯕ ꯅꯪꯅ ꯀꯃꯥꯏꯅ ꯌꯨꯝꯗꯨꯗ ꯌꯥꯝ ꯅꯣꯛꯅ ꯃꯧ ꯑꯣꯏꯔꯨꯒꯅꯤ? ꯅꯄꯥꯗꯁꯨ ꯍꯥꯏꯔꯕꯅꯤ. ꯃꯥ ꯋꯥꯔꯤ ꯁꯥꯒꯦꯗꯤ ꯍꯥꯏꯔꯤ. ꯅꯪꯅ ꯉꯁꯤꯁꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯃꯈꯥꯁꯤ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯅꯪ ꯍꯥꯏꯔꯛꯎꯀꯣ. ꯍꯦꯟꯗ꯭ꯔꯥꯗꯣ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ. ꯐꯤꯜꯝꯗꯨꯅ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗꯒꯤ ꯆꯠꯀꯗꯣꯏꯕ? ꯑꯌꯨꯛ ꯄꯨꯡ 9 ꯁ꯭ꯋꯥꯏꯗꯒꯤ ꯆꯠꯇꯣꯏꯅꯤ ꯃꯥ. ꯀꯅꯥ ꯆꯠꯄ ꯇꯥꯔꯦ? ꯊꯣꯏꯒ ꯗꯤꯂꯤꯂꯥꯒ ꯇꯧꯔꯒ. ꯐꯔꯦ, ꯇꯨꯝꯖꯔꯣ. ꯃꯇꯝꯁꯨ ꯊꯦꯡꯉꯦ. ꯃꯃꯥꯁꯨ ꯊꯣꯛꯈ꯭ꯔꯒꯦꯀꯣ. ꯅꯪ ꯂꯥꯡꯐꯥꯡꯒꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦ. ꯅꯄꯥꯅ ꯅꯉꯣꯟꯗ ꯊꯝꯃꯤꯕ ꯑꯁꯥꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯋꯥꯗꯨ ꯉꯥꯡꯅ ꯄ꯭ꯔꯦꯝꯂꯇꯥꯁꯨ ꯊꯣꯛꯈ꯭ꯔꯦ. ꯍꯦꯟꯗ꯭ꯔꯥ ꯃꯃꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯂꯒ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩ. ꯃꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ. ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯥ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯍꯤꯌꯥꯡꯉꯝꯕꯗ ꯃꯦꯁꯦꯖ ꯊꯥꯏ. ꯌꯥꯝꯕꯣ. ꯃꯦꯁꯦꯖꯇꯨ ꯗꯤꯂꯤꯚꯔꯗꯤ ꯇꯧꯏ, ꯑꯗꯨꯕꯨ ꯁꯤꯟꯗꯤ ꯇꯧꯗꯦ. ꯆꯦꯠꯇꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯣꯏꯅ ꯁꯦꯝꯕ ꯒ꯭ꯔꯨꯞꯇꯨꯗ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯏ. ꯇꯨꯝꯅꯔꯕꯣ? ꯇꯨꯝꯗ꯭ꯔꯤ. ꯀꯩ ꯂꯩꯔꯦ? ꯊꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯄꯗꯨꯗ ꯃꯥꯁꯨ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ. ꯃꯈꯥ ꯀꯩ ꯇꯝꯊꯒꯗꯣꯏꯅꯣ ꯍꯪꯒꯦ ꯇꯧꯅꯤ. ꯗꯤꯂꯤꯂꯥꯅ ꯉꯁꯥꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯃꯃꯥꯅ ꯋꯥꯔꯤ ꯍꯧꯗꯣꯛꯑꯝꯃꯦ. ꯊꯣꯏꯁꯨ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏ. ꯀꯩ ꯂꯥꯏꯟꯗ ꯆꯪꯒꯦ ꯈꯜꯂꯤꯅꯣ? ꯑꯩꯗꯤ ꯃꯈꯥ ꯑꯗꯨꯝ ꯇꯝꯊꯔꯁꯤꯔ ꯈꯪꯗꯦ. ꯍꯦꯟꯗ꯭ꯔꯥꯁꯨ ꯇꯥꯏꯞ ꯇꯧꯏ. ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝꯒꯨꯝꯕ ꯑꯃ ꯊꯥꯁꯤꯔꯥꯅ ꯁꯨꯝ ꯈꯜꯂꯤꯗ, ꯀꯣꯆꯤꯡꯁꯨ ꯆꯠꯅꯕꯅ. ꯊꯣꯏꯅ ꯀꯩ ꯑꯦꯟꯇ꯭ꯔꯥꯟꯁꯅꯣ? ꯃꯦꯗꯤꯀꯦꯜ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝꯅꯤ. ꯍꯩꯔꯤꯕ ꯂꯥꯏ ꯈꯨꯍꯩꯁꯤꯒ. ꯍꯦꯟꯗ꯭ꯔꯥꯒꯤ ꯔꯤꯄ꯭ꯂꯥꯏꯗꯨꯗ ꯗꯤꯂꯤꯂꯥꯁꯨ ꯑꯃꯨꯛ ꯇꯥꯏꯞ ꯇꯧꯔꯛꯏ. ꯅꯪꯅ ꯄꯥꯝꯂꯒꯗꯤ ꯑꯗꯨꯝ ꯆꯪꯉꯨꯗ. ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ, ꯃꯊꯥ ꯌꯥꯝ ꯁꯥꯏ. ꯊꯣꯏꯁꯨ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯏ. ꯑꯩꯗꯤ ꯃꯈꯥ ꯑꯣꯏꯅ ꯇꯝꯊꯔꯅꯤ. ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯜꯂꯒ ꯂꯩꯅꯕ. ꯑꯇꯩꯗꯤ ꯊꯕꯛ ꯋꯥꯅꯣꯝꯕꯔꯥ ꯑꯃ ꯇꯧꯍꯜꯂꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯄꯂꯦꯝꯒ ꯄꯟꯊꯧꯒꯗ. ꯗꯤꯂꯤꯂꯥꯅ ꯃꯦꯅꯦꯖꯔꯗꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯥ? ꯊꯣꯏꯁꯨ ꯃꯥꯅꯤ ꯀꯩꯅꯣ. ꯍꯦꯟꯗ꯭ꯔꯥꯁꯨ ꯍꯟꯗꯛꯇꯤ ꯔꯤꯄ꯭ꯂꯥꯏꯗꯨ ꯄꯤꯔꯛꯏ. ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯗꯤ. ꯇꯨꯝꯅꯔꯁꯦ. ꯍꯌꯦꯡ ꯄꯨꯡ 9ꯗ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ. ꯌꯥꯝꯕꯨꯡ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯛꯄꯅꯤ. ꯊꯣꯏꯅ ꯌꯦꯁ ꯃꯤꯁ. ꯗꯤꯂꯤꯂꯥꯅ ꯑꯗꯨ ꯉꯥꯏꯈꯣ, ꯄꯥꯎ ꯑꯃ ꯇꯥꯏ. ꯃꯈꯥ ꯇꯥꯎ. ꯀꯩ ꯄꯥꯎꯅꯣ? ꯍꯦꯟꯗ꯭ꯔꯥꯒ ꯊꯣꯏꯒꯅ ꯍꯪꯂꯛꯄꯗꯨꯗ ꯗꯤꯂꯤꯂꯥꯅ ꯕꯥꯁꯀꯦꯠꯕꯣꯜ ꯐꯥꯏꯅꯦꯜ ꯃꯦꯠꯆ ꯀꯃꯤꯡ ꯁꯟꯗꯦꯁꯤꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏ. ꯍꯥꯟꯅ ꯌꯥꯎꯕ ꯄ꯭ꯂꯦꯌꯔꯁꯤꯡ ꯈꯔ ꯁꯤꯜꯂꯒ
ꯁꯥꯟꯅꯒꯗꯧꯅꯤ ꯍꯥꯏ ꯑꯗꯨꯗꯣ ꯆꯠꯁꯦꯕ ꯊꯣꯏꯅ ꯀꯩ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒꯗꯤ ꯆꯠꯇꯧ ꯂꯩꯔꯕꯗꯨꯗꯕꯀꯣ ꯗꯦꯂꯤꯂꯥꯅ ꯍꯣ ꯏꯋꯥꯗꯣ ꯌꯥꯎꯗꯣꯔꯤ ꯑꯗꯨꯒꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕꯅꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯁꯣꯝꯗ ꯍꯤꯌꯥꯡꯉꯝꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯤ ꯃꯤ ꯈꯔ ꯊꯥꯗꯣꯛꯑꯒ ꯁꯦꯟꯅꯧ ꯈꯨꯠꯇꯤ ꯊꯥꯒꯅꯨ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯈꯛ ꯊꯤꯒꯠꯀꯗꯕꯅꯤ ꯐꯔꯦ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯍꯣꯠꯅꯧ ꯈꯤꯇꯗ ꯆꯦꯛꯁꯤꯟꯅꯕ ꯇꯥꯍꯟꯕ ꯌꯥꯔꯣꯏ ꯋꯥꯅꯤ ꯁꯨꯅ ꯍꯥꯏꯅꯍꯟꯒꯨꯝꯁꯤ ꯅꯈꯣꯏꯒꯤ ꯊꯕꯛꯇꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧ ꯊꯝꯃꯣ ꯌꯥꯔꯦ ꯀꯣꯗ ꯈꯣꯏꯁꯥꯎꯅꯅ ꯊꯝꯃꯦ ꯑꯗꯨ ꯎꯁꯤꯠꯇꯕ ꯌꯦꯡꯕ ꯇꯥꯕꯅꯤ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯑꯥꯔꯀꯦ ꯍꯤꯌꯥꯡꯉꯝꯕ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯐꯣꯟꯗ ꯐꯠ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯨꯗ ꯀꯩꯅꯣ ꯈꯔ ꯌꯦꯡꯂꯒ ꯐꯠ ꯈꯨꯝꯖꯤꯜꯂꯤ ꯐꯝꯂꯝꯕꯗꯒꯤ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯉꯛꯑꯦ ꯂꯩꯔꯤꯕ ꯕꯨꯛ ꯔꯦꯛꯇꯨ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯡꯗꯨ ꯀꯣꯠ ꯅꯝꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯑꯦ ꯏꯃꯝ ꯃꯝꯃꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁ꯭ꯋꯤꯠꯆꯇꯨ ꯅꯝꯗꯨꯅ ꯀꯥꯗ ꯃꯩ ꯊꯥꯜꯂꯦ ꯊꯣꯡꯗꯨꯁꯨ ꯑꯃꯨꯛ ꯉꯥꯁꯤꯜꯂꯝꯗꯨꯅ ꯃꯅꯨꯡꯗ ꯈꯣꯡꯗꯨ ꯂꯥꯎꯅ ꯂꯥꯡꯅ ꯀꯥꯟꯗꯨꯅ ꯂꯥꯛꯑꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯎꯕꯗꯤ ꯑꯣꯏꯗꯦ ꯀꯥꯗꯨ ꯊꯥꯔꯤꯕ ꯁꯤꯡꯒꯜ ꯁꯣꯐꯥ ꯃꯆꯥꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯊꯔꯛꯑꯦ ꯃꯆꯥꯗꯨꯁꯨ ꯇꯦꯟꯁꯟꯅ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯕꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯦꯛꯅꯕ ꯌꯥꯝꯁꯤꯜꯂꯛꯄ ꯊꯕꯛꯀꯤ ꯃꯊꯥ ꯁꯥꯕ ꯑꯃꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯐꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯁꯤꯡꯗꯨ ꯄꯨꯁꯤꯟꯅꯗꯨꯅ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯁꯥꯔ ꯌꯥꯔꯒꯗꯤ ꯁꯥꯔꯒ ꯆꯥꯟꯅꯖꯕ ꯑꯃ ꯊꯤꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯃꯜꯂꯦ ꯑꯃꯗꯤ ꯁꯥꯔꯒ ꯂꯝꯕꯥ ꯇꯧꯕꯗ ꯅꯣꯛꯀꯅꯤ ꯁꯥꯔꯒ ꯏꯆꯥꯅꯨꯄꯤꯒꯒꯤ ꯃꯔꯤꯁꯨ ꯑꯩ ꯈꯪꯉꯤ ꯌꯥꯔꯒꯗꯤ ꯁꯥꯔ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯒꯤ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯃꯁꯤ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯃꯆꯤꯟꯗꯨ ꯆꯤꯡꯗꯨꯅ ꯅꯣꯛꯂꯒ ꯂꯩꯒꯦ ꯂꯥꯞꯅ ꯂꯩꯒꯦ ꯃꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯔꯅꯤ ꯑꯩ ꯈꯪꯉꯤ ꯆꯥꯛ ꯇꯣꯛꯂꯕ ꯇꯨꯡ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡ ꯍꯤꯌꯥꯡꯉꯝꯕꯗ ꯀꯣꯜ ꯇꯧꯔꯛꯑꯦ ꯍꯦꯜꯂꯣ ꯁꯥꯔ ꯐꯣꯟꯗꯒꯤꯅꯦ ꯇꯥꯏꯌꯦ ꯁꯥꯔ ꯀꯩ ꯂꯩꯔꯦ ꯁꯥꯔ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕꯤꯕ꯭ꯔꯥ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯊꯕꯛꯀꯤꯗꯤ ꯀꯩꯁꯨ ꯆꯤꯟꯗꯦ ꯑꯗꯨꯝ ꯁꯥꯁꯤ ꯌꯥꯏ ꯑꯔꯨꯕ ꯑꯣꯏꯔꯒꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯉꯁꯥꯏꯗꯣ ꯃꯦꯗꯥꯝ ꯁꯅꯥꯔꯤ ꯂꯥꯛꯑꯝꯃꯦ ꯍꯥꯏꯅ ꯑꯉꯥꯡꯈꯩꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯥꯔꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯅꯤꯡ ꯇꯧꯕꯅꯤ ꯍꯤꯌꯥꯡꯉꯝꯕ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯁꯥꯔ ꯑꯩꯅ ꯉꯁꯤ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤ ꯁꯥꯔꯕꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯅꯤ ꯍꯥꯏꯅꯗꯤ ꯈꯟꯕꯤꯅꯨ ꯀꯣꯏꯊꯣꯛꯇꯕꯤꯗ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯁ꯭ꯌꯥꯝꯀꯨꯃꯥꯔꯁꯨ ꯃꯈꯥ ꯇꯥꯔꯛꯑꯦ ꯁꯥꯔ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯇꯣꯝꯇ ꯄꯣꯛꯄꯒꯤ ꯍꯧꯅꯕꯤ ꯈꯔ ꯀꯦꯅ ꯌꯣꯛꯎꯔꯦ ꯌꯨꯝꯕꯥꯜꯂꯣꯝ ꯂꯝꯕꯤꯒꯤ ꯃꯔꯝꯗꯁꯨ ꯀꯔꯤꯁꯨ ꯈꯪꯍꯩꯕ ꯅꯠꯇ꯭ꯔꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯈꯨꯠꯅ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯐꯥꯎꯕ ꯂꯣꯟꯗ꯭ꯔꯤ ꯁꯥꯔꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯈꯔ ꯊꯤꯉꯥꯏ ꯂꯩꯉꯥꯎ ꯂꯥꯡꯗꯅ ꯂꯩꯖꯕꯇꯪꯅꯤ ꯍꯤꯌꯥꯡꯉꯝꯕꯁꯨ ꯇꯞꯅ ꯈꯪꯉꯤ ꯁꯥꯔ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯁꯦ ꯍꯤꯌꯥꯡꯉꯝꯕ ꯂꯨꯍꯣꯡꯕ ꯄꯜꯂꯛꯄꯗꯨꯗ ꯃꯤꯑꯣꯏꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯁꯦ ꯁꯥꯔ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯌꯥꯕ ꯉꯝꯖꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯁꯥꯔꯕꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯗꯦ ꯍꯥꯏꯗꯅ ꯁꯥꯎꯕ ꯋꯥꯔꯧꯕꯤꯕ ꯇꯧꯕꯤꯅꯨ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨꯗ ꯍꯤꯌꯥꯡꯉꯝꯕ ꯁꯣꯔ ꯊꯤꯡꯒꯠꯂꯛꯏ ꯊꯃꯣꯏꯗ ꯀꯥꯏꯗꯅꯣꯃ ꯆꯩꯅꯥ ꯐꯥꯎꯔꯛꯄꯒꯨꯝ ꯃꯈꯨꯠꯇꯨꯅ ꯃꯊꯕꯥꯛ ꯃꯄꯥꯗꯨꯗ ꯊꯝꯗꯨꯅ ꯅꯥꯜꯂꯤ ꯁꯥꯔ ꯍꯤꯌꯥꯡꯉꯝꯕꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯇꯥꯏ ꯁꯥꯔ ꯌꯥꯔꯒꯗꯤ ꯁꯥꯔꯒ ꯆꯥꯟꯅꯕ ꯑꯃ ꯊꯤꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯃꯜꯂꯦ ꯑꯃꯗꯤ ꯁꯥꯔꯒ ꯂꯝꯕꯥ ꯇꯧꯕꯗ ꯅꯣꯛꯀꯅꯤ ꯁꯥꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯒꯤ ꯃꯔꯤꯁꯨ ꯑꯩ ꯈꯪꯉꯤ ꯌꯥꯔꯒꯗꯤ ꯁꯥꯔ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯒꯤ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯃꯁꯤ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ
Hiyangamba sor sang hondoktuna tapna masado fatazay. Kaide sir. Ngamnabo na jage. Lana kanminu ko sir. Hiyangamba so noksin na duna. Kande. Karigi kandu na sir. Oy sir. Adudi thamjarage. Phone da thamkraba tong Shyam Kumar makota phone du paiduna pukning da soli. Aina. Aigi jabo. Tiknaba yambagi makuttadi. Aina hingliba fawwa. Piba sungo uitoktabani. Panayam bhagira. Panayam paisa pigira. Aina khaliba wakhalsidagi. Hongla. Tiknaba yamba amagi makutta. Ichasina kigadabagi saru. Lairab amada. Sinakibana saruk chama hina pai. Aigi ichana wana laibada. Ai yengba ngamlo. Ai pambai ama natraga ama tawduna. Ai ichana pibaso themduna loinagani. Duga arkidagi lapna lahingani. Numit to hawkray. Matangi numit ni Shyam Kumar so thabak pung 10 soida chatkadabani haiduna yumdalay. Thoiga dililaga heklakpaga henjasu losinba hawe. Somda hiyangamba so Shyam Kumar gi yum hek yawbaga thangada gari khami. Ngak ti changsira changoisira haifet khali. Tapna phathaduna thongdu hangduna manungda changai. Shyam Kumar so thongada mi ama changakpagi saum phangbada ingthorai. Hiyangamba oirambaduda ngakna. Sir. Hiyangamba su ngakfet tawna. Good morning sir. Kadamda chatpirubano sir. Angangsing lawbalak. Shyam Kumar hiyangamba da munni ngai. Mityengdo khangbana hiyangamba makokta haifet nontaduna harai. Chingnabigano sir. Ai henjaga phajana wari sake. Wahaidudadi Shyam Kumar ipen pelu yadre. Machin thokna ikai khangdabara haidana chainingba ngangningba faurai. Adabu yam haina phathaduna maithongda asawbagi mami amata tahalakte. Makokta haifet tamang namae. Tanjada da nupi macha ahomda so tholai. Shyam Kumar tholaiba ahomduda yenglaga chatkadawrabra. Henjana ababa. Phare phajana chatluko. Henja so hoi haiduna tholai. Hiyangamba aroiba oina Shyam Kumar dadi yengdabi harai. Sarna chingaribado ai khangi. Ai haidokiba wang hakpa nuba amani. Sarna sa hina khangbiramgani haini khale. Ai horen maga phajana wari saduna thenki. Aina karisu haidana tumin leikibada magana oigadawba matawdudai ai yengduna leibagi pangal leira. Aidi iknaba yami haiba ai sanasu khangjai. Khangna torbandu bulan ki khanduna khongse thangbudi haurure. Wakhal yaudabani hairagaso karisu kaiba leite. Torbandu bulan ba hautrikanda khambirappadugide ai haninga leitana thagachare. Wai kharadu haramduna haifettamak yengduna mafamdudagi tholaklei. Shyam Kumar so thokribadu yengduna lehawi. Gari manungduda ahumdo wari amadagi amada pangsada sai. Hiyangambadi hoi mai haide tumina gari do thauri. Mafamdu yawbaga kumo. Ahumdu sukumthaduna akoibudu koyang yengi. Hiyangambana sidagi chumna chatlaga roid hoi leramani. Ai lawa tholowana so phone toge. Horen pung marida shooting loigadoini. Aduda ai lawa laki. Henjana hoi. Somdana soite confirm tare neko adude. Loyambana tare. Soite tapna machindu chinglaga no e. Angang mana so. Nokningi. Mapai bungo chief minister dudi khangdaba zala. Khangamgane habadi thazade. Yengba haidune. Makhoi ani gi mawong som aigi tangja Fangaktaba taragadi maluridana. Loyamba sa tapna no e. Soiti so ado sigi wari si tongana thamkraga nangina chinupi ama lei habado thina badawse. Loyamba thawai sa sadana kai kana dorige
ꯑꯗꯨ ꯊꯤꯔꯒ ꯑꯩꯉꯣꯟꯗ ꯆꯩꯠ ꯈꯣꯏꯅꯅꯕ ꯊꯕꯛꯅꯤ ꯃꯔꯥꯏꯅ ꯂꯩꯖꯔꯝꯖꯔꯤ ꯃꯐꯝ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯃꯄꯥ ꯀꯃꯥꯏꯅ ꯂꯩꯖꯔꯝꯖꯔꯤ ꯅꯨꯄꯤꯅꯤ ꯅꯨꯄꯥꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯥꯔꯀꯦꯁꯦ ꯀꯃꯥꯏ ꯇꯧꯅ ꯈꯨꯗꯨꯝ ꯆꯟꯅꯤ ꯍꯥꯏꯕꯗꯣ ꯈꯟꯅꯁꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯍꯟꯗꯛ ꯊꯥꯁꯤꯒꯤ ꯃꯅꯨꯡꯗ ꯍꯤꯌꯥꯡꯉꯝꯕꯕꯨ ꯑꯩꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯖꯥꯕꯨ ꯂꯣꯏꯁꯤꯟꯕꯁꯤꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯂꯣꯏꯌꯝꯕꯅ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ ꯁꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯀꯩꯁꯨ ꯇꯧꯒꯨꯝꯁꯤ ꯀꯩꯅꯣ ꯁꯩꯇꯦ ꯁꯐꯩꯅ ꯅꯣꯛꯇꯨꯅ ꯃꯦꯟ ꯑꯣꯏꯔꯤꯗꯤ ꯃꯥꯅ ꯇꯧꯗꯨꯅ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯁꯦ ꯃꯥꯅ ꯂꯣꯏꯁꯤꯟꯍꯟꯕꯅꯤ ꯃꯥꯒ ꯑꯥꯔꯀꯦꯒ ꯈꯪꯅꯔꯝꯗ꯭ꯔꯕꯗꯤ ꯊꯕꯛ ꯈꯨꯗꯤꯡ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯕꯅꯤ ꯂꯣꯏꯌꯝꯕꯁꯨ ꯃꯀꯣꯛꯇꯣ ꯍꯥꯏꯔꯞ ꯅꯣꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯑꯩꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯑꯥꯔꯀꯦ ꯀꯗꯥꯏꯗ ꯂꯩꯒꯦꯗꯣ ꯑꯝꯇ ꯊꯤꯔꯨꯈꯤꯒꯦ ꯂꯣꯏꯌꯝꯕꯅ ꯉꯁꯤꯒꯤꯗꯤ ꯅꯪꯅ ꯃꯥꯕꯨ ꯊꯤꯕꯗꯤ ꯐꯪꯉꯣꯏ ꯋꯥꯏ ꯐꯪꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯕꯥꯏ ꯑꯦꯛꯁꯤꯗꯦꯟꯇꯦꯜꯂꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯅ ꯐꯪꯕꯒꯤ ꯆꯥꯟꯁ ꯅꯦꯝꯃꯤ ꯀꯃꯤꯡ ꯁꯟꯗꯦꯁꯤꯗ ꯅꯣꯏ ꯁ꯭ꯀꯨꯜꯒꯤ ꯕꯥꯁꯀꯦꯠꯕꯣꯜ ꯃꯦꯠꯆ ꯂꯩꯕꯗꯣ ꯑꯗꯨꯗ ꯆꯠꯂꯒ ꯌꯥꯎꯕ꯭ꯔꯅ ꯌꯦꯡꯉꯨ ꯇꯣꯞ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯁꯥꯟꯅꯅꯤ ꯍꯥꯏꯕꯅꯤ ꯑꯣꯀꯦ ꯁꯣꯝꯗ ꯑꯕꯤꯁꯨ ꯍꯌꯦꯡꯁꯤꯅꯤ ꯈꯪꯉꯕ ꯍꯥꯏꯋꯦ ꯂꯝꯕꯤ ꯄꯨꯝꯕꯗ ꯊꯣꯔꯛꯄ ꯒꯥꯔꯤ ꯈꯨꯗꯤꯡꯃꯛ ꯆꯦꯛ ꯇꯧꯒꯗꯕꯅꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯕ ꯌꯥꯔꯣꯏ ꯄꯣꯠꯇꯨꯗꯪ ꯐꯪꯕꯒꯤ ꯃꯍꯨꯠ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯒ ꯐꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯚꯥꯞ ꯇꯥꯔꯕ ꯌꯦꯁ ꯁꯔ ꯆꯠꯂꯣ ꯔꯦꯗꯤꯗ ꯂꯩꯔꯨꯔꯣ ꯌꯥꯔꯦ ꯑꯣꯀꯦ ꯁꯔ ꯃꯌꯥꯝꯗ ꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯑꯕꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯍꯤꯌꯥꯡꯉꯝꯕꯗ ꯀꯣꯜ ꯇꯧꯏ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯄꯣꯔꯣꯝꯄꯥꯠꯇ ꯐꯥꯔꯝ ꯍꯥꯎꯁꯇ ꯍꯧꯖꯤꯛꯃꯛ ꯂꯥꯛꯑꯣ ꯍꯣꯏ ꯑꯩ ꯌꯧꯔꯛꯑꯒꯦ ꯀꯣꯜꯗ ꯊꯝꯈꯤꯕꯒ ꯑꯕꯤꯅ ꯐꯥꯒꯤꯗꯒꯤ ꯊꯕꯛꯁꯦ ꯌꯥꯝꯅ ꯂꯨꯁꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯋꯥꯍꯩꯁꯤꯡꯗꯣ ꯁꯣꯟꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ ꯁꯣꯝꯗ ꯔꯣꯕꯔꯠꯀ ꯄ꯭ꯔꯦꯝꯒꯗꯣ ꯗ꯭ꯔꯦꯁ ꯄꯦꯛ ꯇꯧꯁꯤꯜꯂꯤ ꯄ꯭ꯔꯦꯝꯅ ꯅꯣꯡ ꯅꯤꯅꯤꯒ ꯂꯩꯊꯔꯒꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯔꯣꯕꯔꯠ ꯋꯥ ꯉꯥꯡꯗ ꯂꯩ ꯄ꯭ꯔꯦꯝ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯊꯥ ꯑꯅꯤꯇꯪ ꯊꯣꯛꯂꯛꯄꯁꯦ ꯑꯅꯤ ꯐꯥꯗꯅ ꯆꯪꯗꯧꯔꯦ ꯆꯍꯤ ꯑꯃꯈꯛꯇ ꯉꯥꯏꯔꯕꯨ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯅꯪ ꯂꯣꯏꯔꯕꯣ ꯔꯣꯕꯔꯠꯅ ꯍꯪꯂꯛꯄꯗꯨꯗ ꯄ꯭ꯔꯦꯝꯁꯨ ꯐꯠ ꯌꯦꯡꯂꯛꯑꯒ ꯂꯣꯏꯔꯦ ꯑꯗꯣ ꯉꯥꯏꯈꯣ ꯋꯥꯔꯤ ꯑꯃ ꯁꯥꯁꯦ ꯀꯩ ꯋꯥꯔꯤꯅꯣ ꯅꯪ ꯉꯁꯤ ꯉꯔꯥꯡꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯁꯦꯡꯅ ꯈꯨꯝꯃꯣ ꯋꯥ ꯂꯣꯠꯀꯅꯨ ꯅꯪ ꯑꯩ ꯂꯣꯏꯅꯔꯛꯏꯁꯦ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯦ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯦ ꯅꯪ ꯀꯣꯟꯅ ꯂꯥꯛꯀꯦꯒ ꯂꯥꯛꯑꯣ ꯑꯩ ꯆꯠꯂꯦ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯊꯣꯡꯖꯤꯟꯄꯥꯟꯗ ꯅꯦꯂꯤꯒ ꯍꯦꯛ ꯊꯤꯡꯖꯤꯟꯅꯩ ꯏꯃꯥ ꯁꯣꯔꯤ ꯑꯩ ꯍꯧꯗꯕꯅꯦ ꯍꯥꯟꯅ ꯌꯦꯡꯉꯝꯗ ꯒꯝ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯅꯦꯂꯤꯁꯨ ꯍꯥꯏꯐꯦꯠ ꯇꯨꯡꯍꯟꯗꯨꯅ ꯌꯦꯡꯉꯛꯏ ꯗꯥ ꯄ꯭ꯔꯦꯝ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯇ꯭ꯔꯣꯂꯤꯗꯣ ꯑꯩ ꯄꯥꯏꯕꯤꯔꯛꯀꯦ ꯌꯥꯔꯅꯤꯗ ꯊꯤꯟꯕ ꯂꯥꯛꯄꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯑꯟꯖꯨꯗ ꯑꯗꯨꯝ ꯊꯤꯜꯍꯜꯂꯣ ꯀꯥꯏꯗꯦꯗ ꯑꯗꯣ ꯏꯆꯟ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯒꯤ ꯏꯆꯟꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯁꯤꯗꯪꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯋꯥꯖꯔꯛꯑꯕꯅꯦ ꯄꯤꯁꯛ ꯄꯤꯛꯂꯤꯀꯥꯟꯗꯒꯤ ꯃꯥꯗꯤ ꯁꯤꯗ ꯁꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯨꯗ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯁꯨ ꯗꯗꯥ ꯍꯣꯏꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯦ ꯂꯥꯛꯑꯣꯀꯣ ꯑꯕꯤꯅ ꯁꯤꯗ ꯂꯩꯔꯦ CCTV ꯐꯨꯇꯦꯖꯇꯒꯤ ꯂꯧꯊꯣꯛꯄ ꯉꯥꯛꯇꯅꯦ ꯍꯣꯇꯦꯜꯗꯨꯒꯤ ꯍꯤꯌꯥꯡꯉꯝꯕ ꯃꯃꯤꯠꯇ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯉꯤ ꯑꯕꯤꯅ ꯌꯥꯝ ꯍꯩꯅ ꯄꯥꯡꯊꯣꯛꯄꯅꯤ ꯃꯈꯣꯏꯒꯤꯁꯦ ꯍꯣꯇꯦꯜꯁꯤꯗ ꯐꯪꯕ ꯍꯥꯏꯕꯨ ꯁꯤꯗꯪꯅꯤ ꯃꯈꯣꯏꯅ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯀꯗꯕ ꯅꯨꯃꯤꯠꯁꯤꯡꯗꯤ ꯑꯌꯥꯝꯕꯅ ꯐꯪꯁꯟ ꯇꯧꯕꯗ ꯑꯣꯔ ꯀꯦꯃꯦꯔꯥꯗꯣ ꯌꯥꯍꯟꯗꯕꯗ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯋꯤ ꯍꯌꯦꯡꯒꯤꯗꯨꯗꯤ ꯄꯥꯎ ꯍꯥꯏꯈ꯭ꯔꯕ ꯍꯤꯌꯥꯡꯉꯝꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯕꯤꯁꯨ ꯍꯥꯏꯈ꯭ꯔꯦ ꯈ꯭ꯋꯥꯏ ꯂꯨꯔꯤꯕꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯥꯔꯦ ꯈꯜꯂꯁꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯃꯥꯕꯨꯗꯤ ꯐꯥꯕ ꯉꯝꯂꯣꯏ ꯍꯤꯌꯥꯡꯉꯝꯕ ꯃꯈꯨꯠꯇ ꯄꯨꯟꯁꯤꯜꯂꯒ ꯁꯣꯐꯥꯗꯨꯗ ꯉꯥꯊꯩ ꯌꯥꯝ ꯍꯩꯅ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ
ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯁꯨ ꯌꯥꯏ. ꯑꯗꯨꯒ next targetꯇꯤ ꯅꯪꯅꯦ. ꯍꯤꯌꯥꯡꯉꯝꯕ ꯑꯕꯤꯅ ꯍꯥꯏꯔꯛꯄꯗꯨꯅ ꯇꯞꯅ ꯅꯣꯛꯏ. ꯑꯕꯤꯁꯨ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯅꯪꯕꯨ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯄꯥꯝꯕꯩ ꯊꯤꯕ ꯍꯧꯔꯛꯀꯅꯤ. ꯍꯤꯌꯥꯡꯉꯝꯕꯅ ꯀꯥꯏꯗꯦ ꯇꯧꯁꯅꯨ. ꯑꯩꯅ ꯀꯩ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯃꯈꯣꯏꯗ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ. ꯑꯕꯤ ꯍꯤꯌꯥꯡꯉꯝꯕꯒꯤ ꯍꯧꯂꯛꯏꯕ ꯃꯑꯣꯡꯗꯨꯗ ꯀꯩꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯍꯧꯒꯠꯂꯛꯑꯒ ꯂꯥꯛꯀꯦꯔꯥ ꯁꯨꯇꯤꯡ ꯃꯐꯝꯗ ꯁꯨꯇꯤꯡ ꯌꯦꯡꯂꯨꯁꯦ. ꯑꯕꯤꯁꯨ ꯁꯨꯛꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯅꯪ. ꯃꯊꯥꯅ ꯃꯊꯥ ꯁꯥꯑꯀꯥꯟꯁꯤꯗ ꯂꯩꯍꯧꯔꯣꯗꯨꯗꯤ. ꯃꯊꯥ ꯁꯥꯔꯤꯗꯣ ꯈꯔ ꯀꯣꯛꯅꯕ ꯍꯥꯏꯕꯅꯤ. ꯍꯣꯏ ꯐꯖꯅ ꯆꯠꯂꯣ. ꯃꯊꯪꯒꯤꯗꯗꯤ ꯅꯊꯟ ꯆꯠꯄꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯁꯤꯀꯣ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯅꯣꯛꯄꯨꯇꯃꯛ ꯅꯣꯛꯂꯒ ꯊꯣꯛꯂꯛꯏ. ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯇꯨꯅ ꯁꯨꯇꯤꯡ ꯇꯧꯔꯤꯕ ꯃꯐꯝꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ. ꯆꯪꯐꯝꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ. ꯍꯣꯔꯦꯟ ꯍꯦꯟꯖꯥꯗ ꯀꯃꯥꯏꯅ ꯋꯥꯔꯤꯗꯨ ꯍꯧꯗꯣꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯃꯅꯨꯡꯗꯨꯗ ꯄꯨꯡ ꯑꯃꯃꯨꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ. ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯏ. ꯍꯦꯟꯖꯥꯒ ꯔꯣꯍꯤꯠꯀꯅ ꯇꯧꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ. ꯁꯨꯝ ꯃꯇꯝꯗꯤ ꯍꯧꯈꯤ. ꯑꯍꯥꯟꯕ ꯍꯧꯕ ꯅꯨꯃꯤꯠꯀ ꯑꯣꯏꯕꯒ ꯁꯨꯇꯤꯡꯗꯨ ꯉꯟꯇꯥꯗ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯤ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯊꯣꯏꯒ ꯗꯤꯂꯤꯂꯥꯒ ꯔꯣꯍꯤꯠꯅ ꯊꯤꯟꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯕ ꯊꯣꯏꯅ ꯐꯠ ꯈꯨꯝꯃꯛꯏ. ꯌꯥꯅꯤ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ. ꯐꯔꯦ ꯑꯗꯨꯗꯤ ꯈꯣꯏꯍꯜꯂꯝꯃꯒꯦꯀꯣ. ꯑꯅꯤꯃꯛꯇꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ. ꯍꯤꯌꯥꯡꯉꯝꯕ ꯍꯦꯟꯖꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ. ꯍꯦꯟꯖꯥꯁꯨ ꯍꯤꯌꯥꯡꯉꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯤ. ꯑꯗꯨꯒ ꯁꯣꯔꯗꯨ ꯆꯅꯤꯡ ꯇꯥꯅ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯩ. ꯁꯤꯔꯦ ꯋꯥꯕꯅ. ꯍꯤꯌꯥꯡꯉꯝꯕ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯂꯥꯝꯗꯨꯅ ꯍꯦꯟꯖꯥꯗ ꯄꯤꯔꯛꯏ. ꯍꯦꯟꯖꯥꯁꯨ ꯅꯣꯛꯃꯤ ꯂꯧꯗꯨꯅ ꯏꯁꯤꯡꯗꯨ ꯊꯛꯆꯤꯜꯂꯤ. ꯁꯨꯝ ꯊꯧꯔꯛꯄꯗ ꯌꯨꯝ ꯌꯧꯔꯝꯗꯥꯏꯒꯤ ꯃꯤ ꯈꯔ ꯇꯥꯛꯄ ꯖꯒꯥꯗ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ. ꯍꯦꯟꯖꯥꯅ ꯌꯥꯝꯕꯣ ꯀꯩꯗꯧꯔꯒꯦ? ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯅꯪ ꯌꯥꯒꯗ꯭ꯔꯥ? ꯃꯥꯏꯊꯣꯡꯗ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯠꯇ ꯎꯠꯇꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯥꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯍꯦꯟꯖꯥꯁꯨ ꯀꯩ ꯋꯥꯅꯣ ꯌꯥꯒꯦ. ꯁꯦꯡꯉꯦꯀꯣ? ꯀꯩ ꯋꯥꯅꯣꯕ ꯌꯥꯒꯦꯕ? ꯍꯤꯌꯥꯡꯉꯝꯕ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯒ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯛꯅꯔꯁꯦ. ꯍꯥꯏꯔꯛꯏꯕ ꯋꯥꯗꯨꯗ ꯍꯦꯟꯖꯥ ꯉꯛꯅ ꯍꯤꯌꯥꯡꯉꯝꯕꯗ ꯌꯦꯡꯉꯛꯏ. ꯍꯤꯌꯥꯡꯉꯝꯕ ꯇꯞꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤ ꯍꯧꯖꯤꯛ ꯈꯨꯗꯛꯁꯤꯗꯒꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯇꯣꯛꯅꯔꯁꯦ.